Prithibida khwaidagi danger oiba job amakak but $1.2 billion salary chahida phangba adugumba job amagi matangda adom soidana taram yai or taram kidabasu yai human lighthouse ase prithibida khwaidagi danger oiba job makhalamani masida only job toriba ma khaktani laidorise magi thabak lighthouse asida lairiba light asi khak phajana timely ngalibra asi khak check togodabani atai thabak leiti masiga iroina na whole time internet browsing togera film yengera thong thak puto whatsapp thakpa sea breeze enjoy toba fishing toba samudrada chaliba jahaz sing yengba asina jingba ma ki thabak ni nungai kraponi adubu masigi nungai ba job asibu tauge haiba mi ki masing lik i job asida salary yamna phanglabasu masi tauge haidona chongthorako mi ki masing lik i karikino haibada lighthouse ase samudra ki maitani ani subana nang maduda nathanta leirugani aduga maga miga manga wari chana kudong chaba leite always lonely feel to mathau tai ani subana mafam sida yamna toina akan banong siddi aduna lakpa ithak ase lighthouse asige 10 meter mathak talandun chatpa yawi aduna yam thina danger situation da lighthouse guard to nupa ase khangba ma sanglak I aduga ma bukan bagi tamak time to time rescue operation to buki mi chatpa sumathau tai well lighthouse ase kari kita mok saki bano amasung masi ki light ase matam purong tengal handuna thambaki mathau na kari no masi ancient time ki wari ni matam da plane train car ama mase leitribani athapa lamda chatpa ki tamak to waterways choose to narami matam da captain marcius ko nupa mayam phawba sailor mani samudruda mahakna lighthouse puthokpagi main reason oiki matamda makna samudrada thorako matam sidda amambada thawu mathau tai amasung ithak ireigi marakta chatpa mathau tai aduga amamba marakta karom site chatori no nong thi nongmangbada atia se mamkra matamda kadai de chatori no karamba chatori mo haibase khangda maramna nungdaka samudra se athen mafam su leiri alu mafam su leiri alu budu ide kai dra du athen bada thengai duna madugi sathireba nungching da thengai duna kai dun chatpa yaukre adu puba pochai sokpa panba amati jahaz kai khiba mang khiba amati mi siba adugumba kaya su thengnakhre aduna navigation ki tamakta upay ama tawdabi ate khanna horakpani masigi mang de jahaz sing ase numit ki mairei tha ki thor micha ki mairei yenglaga thaunar mi hai prithibi da ahan ba light house akibse Egypt ki ancient city Alexandria dani Egypt ase Mediterranean Ocean gi maya dani haiba Alexandria sigi ruler aduki ming Ptolemy second Philadelphia kawe matamu da Egypt trade ki main mafam oirame prithibi ki but Alexandria yona changba asida samudra da athen mafam kya su lai aduda lambi guide ki damakta ningthawasina matamdu da afaw engineer Stratus Osinius ko ban nipa bu kawra khanabani engineer asin haiki awang minar ama saraga awdagi light ama always galandun thambaga kap thapangam labadi success oikani masama intodna masig matung da ningthawasina aya piraga hairiba engineer afaw Stratus Osinius na hairiba structure lights house abagi structure sagakpa hokibani adu magna khanglamde madudi magna sagadoriba lighthouse ase prithibida adugumba angakpa taren ipan manungde changani haibase mag phap taramde adugi matungda ondokna phajakraba yo wangkraba adugumba lighthouse ama saki aduga engineer asigi haithoi singthoiba amana kaino hai matamda hairiba lighthouse asida always light singal hanbagi damakta oil pirami sing pirami aduga masigi engineering masigi lighthouse asigi engineering ase atopa lighthouse kayarak ana sakraba sumaudo piramba engineering madugi method sing ado ngasi ki mafam kadai de su adugi structure jo to ngamde aduna Alexandria ge lighthouse ase prithibi gi angak pataret ki manung de chalami haliba lighthouse ase samudra level ge 330-40 feet wangi aduga masida piriba light ase ge mangal ase adugi matik san na chatli magdi mile ka dagi madu upanglami aduna samudra chatliba jahasing asigi yamna live oiki makoi jahas thobugi damakta maikai khangbangam ki duga Mediterranean Sea gi oinati khara problem se solve oide adupu prashant mahasagar gumba laikri thauri makai dum samudra isingi ising toina ukiba masom dana kamdauba masom dana matamdugi apauba navigation toba captain sing ase aikoi gi numidang atheng bata aikoi gi thawar mi chaksi yengla thorom mi hai aduga thana krom chatli atia gi phibam se mairam se
ꯌꯦꯡꯂꯒ ꯊꯧꯔꯝꯃꯤ ꯍꯥꯏ ꯌꯥꯝꯅ ꯋꯥ ꯃꯇꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯝꯗꯗꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯜꯕ ꯑꯣꯏꯈ꯭ꯔꯦ ꯉꯁꯤꯗꯤ GPS ꯀꯤ ꯃꯇꯝꯅꯤ ꯑꯦꯅꯤ ꯃꯐꯝꯗ ꯆꯠꯈ꯭ꯔꯕꯁꯨ GPS ꯇ꯭ꯔꯦꯛ ꯇꯧꯔꯒ ꯊꯧꯕꯗ ꯂꯥꯏꯔꯦ ꯑꯗꯨꯕꯨ ꯑꯦꯟꯁꯦꯟꯠ ꯏꯖꯤꯞ ꯅ ꯁꯥꯈꯤꯕ ꯂꯥꯏꯠ ꯍꯥꯎꯁ ꯑꯣꯐ ꯑꯂꯦꯛꯖꯥꯟꯗ꯭ꯔꯤꯌꯥꯁꯦ ꯉꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯐꯥꯎꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ